Manipur Pumba Pung Nifuga Nipangi Bandh Yamna Chawna Mai Pikhre Mafam Kayada Bandh Thugainaba Pulisna Tear Gas Kapada Mioy Ama Sokle Khul Ngakpa Volunteer Manga Special Commando Singna Phajan Khibage Pung Nifuga Nipangi General Strike na Mahousagi Punsida Akaiba Pikhre Khul Ngakpa Khunja Manga Phajan Khiba se Laingak Asigi Mathong Huktaba Thawongne Maira Paibising Amukona Phajan Khiba Volunteer Manga Thadokodabani Haina Demand Tawrakle Pung Nifu Nipangi Manipur Bandh na Mahousagi Punsida Akaiba Pikhre Security Force na Tear Gas Kapada Asogapan Yaukhe Bandh Sougatpasingna Paomi Furakle Condemn Toukhre National Highway 102 gi Thongju Beni Lerak Mapada Bandh Sougatpasingna Paomi Yamada Khut Tharakpa Yauna Miyamda Pau Phanganaba Mathau Tawriba Paomi Singge Sathok Chasinda Ayeda Pan Pirakpa Thawong All Manipur Working Journalist Union Amjuna Akanba Mawongda Condemn Tawrakle Amjugi Cherol Amada Manipur da May Ahumdagi Irang Haurakpadagi Paomi Sing Sathok Chasin Tawbada Thingba Pidanaba Amjuna Cherol Kaya Thoktu na Haijaba Laikhre Adubu Asigumba Thokdok Amugan na Tholakpa se Laibak Thibani Haire DIPR gi Pautamag Phongbiyo Speaker Minister Singh amasung MLA Singh na New Delhi da Central Leader Singh unabagi pau sing ase DIPR dagi thadorokpa official oiba press release tamag pause sing da phongbiyo haina DIPR na thadorokpa cherol ama na haire cherol adu na hai Speaker Minister Singh amasung MLA Singh na state asida tungkoi na ingtha tabthaba phiba mama lakhanna bagi damak New Delhi da Central Leader Singh unaduna khanakiba wafam singga mari lainaba pauda mari makhong khangdaba sasinaba pau sing print electronics amasung social media singda phongdong narakpa thengnare maramasina Speaker Minister Singh amasung MLA Singhi khongchat asiga mari lainaba pau sing DIPR khaktana thadorokpa official oiba adutang phongbiyo haina palle